Ini keren. Kita ya, mana lui? Ini kan kami kena kena ko, lang, assembly kami nang ay kaya LB to kaya maming do udara kayo tayo do, mi maming do na title line na maming do udara, assembly kami do rin ngasi. Wah, wah, ini kan guli jauh nih, 26 guli kan oh my god, power YouTuber oh ini boy, 26 guli kan jauh loh bah. Phao đi. Mi khana cầu rồi, assembly phẩm. Wow, nice. Mi học cũng 14 rồi đấy. Mi cái làm tất cả rồi. Cái giang thông cái năng thông đó na, món này nó thông rồi. Tum thadalin niya anga well-being ni hay tukang bro ato niya matam len bakhang da ba ida mobile la kare mi LB da kare pong pa koi daga matam len ba suru ina LB tha daga kara matam len ga ina LB thadal ba niya ibu hol to ko niya mala ka ni ma LB thari Mala thì happy ta đủเลยไอ้กินโนตีเช่ทีเนี้ยกันนะมีขนาดพังเดมาเนี่ยขังเดมอยเช่เบลไอคอนออนตัวดีละนะวิดีโอเจงเดบไปกี่จังหวะตะลักตีละกันเนาะขังเดวิดีโอเจงก็ดีชุ่มก็ได้มาทั้งชุ่มโนตีหลักมันเนี่ยแบบไม่อามาวิดีโอมาเจงก็ได้ดีชุ่มอามาเจงเลยเดี๋ยวชุ่มอามาชุ่มหลักมันเนี่ยแบบก็ได้วิดีโอเดก็ได้YouTube แต่ชุ่มหลักมันเนี่ยแบบ YouTube น่ะอิมเพรสชั่นท่ามันเนี่ยแบบตัวไอ้ที่วิดีโอทางอันตรายนี่นะ
ꯀꯩꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯃꯣꯏꯗ ꯅꯣꯇꯤꯗꯤ ꯆꯠꯇ꯭ꯔ ꯃꯥꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯅ ꯊꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯈꯔꯅꯗꯤ ꯍꯥꯏ ꯅꯣꯇꯤ ꯂꯥꯛꯇꯦ ꯑꯗꯨ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯔꯦꯒꯨꯂꯔ ꯑꯣꯏꯗꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯤꯅꯤ ꯁꯤꯁꯦ ꯅꯨꯡꯉꯥꯏꯈꯔꯦ ꯏꯕꯣꯍꯣꯜꯗꯣ ꯀꯧꯗꯔꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯤꯅꯣ ꯁꯨꯝ ꯑꯦꯜꯕꯤꯗ ꯈꯟꯅꯕꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯅꯣꯡꯖꯥꯝ ꯃꯔꯥꯏ ꯊꯃꯣꯏꯗꯒꯤ ꯂꯧꯕ ꯃꯊꯧ ꯇꯥꯗꯦꯗ ꯑꯗꯨꯏꯗꯣ ꯊꯃꯣꯏꯗ ꯑꯗꯨꯛ ꯌꯥꯝꯅ ꯈꯜꯂꯒ ꯂꯩꯔꯒ ꯀꯩ ꯀꯥꯟꯅꯒꯦ ꯑꯗꯨꯅ ꯑꯦꯜꯕꯤꯗꯕꯨ ꯉꯥꯛꯇꯪ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇ ꯑꯦꯜꯕꯤ ꯊꯥꯔꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯦꯜꯕꯤꯁꯤꯅ ꯀꯔꯤ ꯍꯥꯏ ꯅꯤꯅꯦ ꯀꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯅꯤꯅꯦ ꯀꯌꯥꯝꯗ ꯀꯔꯤ ꯄꯤꯗꯣꯏꯒꯦ ꯉꯥꯛꯇꯪ ꯈꯔ ꯈꯪꯅꯕ ꯑꯣꯏꯕꯒꯤꯗꯃꯛꯇ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯩꯗꯃꯛꯇ ꯉꯥꯛꯇꯪ ꯃꯌꯥꯝꯁꯦ ꯀꯔꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯅꯤ ꯁꯨꯡꯖꯥꯝ ꯃꯅꯨꯡꯒꯤ ꯀꯗꯥꯏ ꯋꯥꯔꯤꯗꯤ ꯀꯥꯏ ꯈꯪꯗ꯭ꯔꯤꯒꯦꯅꯤꯅꯦ ꯀꯔꯝꯅ ꯑꯩꯅ ꯋꯥꯔꯤꯔꯥ ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯤꯅ ꯀꯔꯝꯅ ꯈꯪꯗꯣꯏ ꯑꯗꯨꯒ ꯅꯤꯅꯦ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯤꯔꯥ ꯋꯥꯔꯤꯔꯥ ꯑꯗꯨ ꯀꯅꯥꯅ ꯀꯅꯥꯃꯨꯛ ꯈꯪꯉꯣꯏ ꯁꯨꯝ ꯉꯥꯛꯇꯪ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇꯅꯤꯗ ꯁꯤꯁꯦ ꯑꯗꯨꯅꯤ ꯈꯟꯅꯕꯗꯣ ꯀꯔꯤ ꯀꯥꯟꯅꯒꯦ ꯈꯟꯅꯔꯒ ꯑꯗꯨꯝ ꯉꯥꯛꯇꯪ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗꯅꯤꯗ ꯅꯨꯡꯖꯥꯎꯅ ꯃꯅꯨꯡꯗꯒꯤ ꯍꯥꯔꯠ ꯂꯧꯕꯁꯤꯗꯤ ꯐꯠꯇꯦ ꯀꯅꯥꯝ ꯑꯩ ꯁꯤꯡꯉꯥꯄꯨꯔꯁꯨ ꯂꯥꯛꯑꯦ ꯑꯁꯤ ꯕ꯭ꯔꯣ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕ꯭ꯔꯣꯗꯤ ꯁꯦ ꯀꯔꯥ ꯃꯃꯥ ꯀꯦꯝꯁꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯉꯥꯄꯨꯔꯅ ꯀꯔꯤ ꯃꯃꯥ ꯆꯦ ꯀꯔꯝ ꯇꯝ ꯀꯧꯗꯔꯦ ꯍꯥꯏꯔ ꯃꯃꯥ ꯇꯝꯒ ꯅꯤꯅꯦ ꯀꯔꯝꯒ ꯈꯔ ꯋꯥꯔꯤ ꯅꯨꯡꯉꯥꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯀꯧꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨ ꯀꯔꯤꯝ ꯈꯟꯒꯅꯨꯗ ꯑꯃꯅ ꯀꯧꯗ꯭ꯔꯦ ꯍꯥꯏꯅ ꯑꯃꯅ ꯁꯨꯝ ꯀꯧꯕꯤꯌꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯦꯜꯕꯤꯅꯤ ꯑꯩ ꯁꯛ ꯎꯗꯣꯏꯔꯥ ꯅꯤꯅꯦꯅ ꯃꯥꯏ ꯁꯛ ꯎꯗꯣꯏꯔ ꯆꯠꯂꯒ ꯑꯗꯨꯅ ꯀꯔꯤꯝ ꯋꯥꯔꯧꯕ ꯊꯝꯒꯅꯨꯗ ꯃꯅꯨꯡꯗ ꯋꯥꯔꯧꯕ ꯊꯝꯕꯁꯦ ꯀꯥꯟꯅꯗꯦ ꯑꯦꯜꯕꯤꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯛꯇꯪ ꯃꯌꯥꯝ ꯃꯇꯝ ꯂꯦꯟꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯗꯦꯀꯣ ꯁꯤꯒꯨꯝꯕ ꯃꯔꯝꯗ ꯑꯦꯜꯕꯤ ꯆꯠꯂꯒ ꯃꯤꯗ ꯀꯔꯤꯝ ꯈꯟꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯠꯂꯒ ꯁꯨꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯂꯦꯟꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯁꯤꯗꯅꯦ ꯑꯇꯩ ꯀꯔꯤꯝꯇ ꯃꯅꯨꯡꯗꯗꯤ ꯀꯔꯤꯝ ꯑꯇꯩ ꯈꯟꯁꯨ ꯈꯜꯂꯨꯗꯦ ꯀꯔꯤꯝ ꯂꯩꯁꯨ ꯂꯩꯇꯦ ꯑꯗꯨꯏꯗꯣ ꯁꯤꯡꯉ ꯀꯦꯝꯁꯤ ꯑꯩ ꯀꯧꯔꯤ ꯏꯕꯣꯍꯜꯅ ꯀꯧꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯃꯨꯛ ꯀꯧꯅꯤꯅꯦ ꯅꯤꯅ ꯀꯔꯝꯅ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯀꯧ ꯏꯕꯣꯍꯜꯗ ꯃꯊꯪ ꯂꯥꯛꯑꯗꯤ ꯁꯨꯝ ꯑꯃꯨꯛ ꯀꯧꯔꯒ ꯅꯤꯅꯦꯅ ꯀꯔꯤ ꯍꯥꯏ ꯄꯤꯛꯇꯣꯏ ꯅꯠꯇꯦꯅꯦ ꯈꯪꯗꯦꯅꯤꯅꯦ ꯑꯩꯗꯤ ꯀꯔꯥꯏ ꯃꯤꯒꯅꯦ ꯈꯟꯅꯕꯁꯦ ꯑꯗꯨꯗꯒꯤ ꯃꯤꯅ ꯑꯃꯨꯛ ꯀꯧꯔꯗꯤꯅꯦ ꯑꯩꯗꯤ ꯀꯔꯥꯏ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯔꯥꯏ ꯌꯥꯝ ꯅꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯀꯔꯤꯝ ꯋꯥꯔꯧꯕꯁꯨ ꯊꯝꯗꯦ ꯑꯗꯨꯗꯣ ꯁꯤꯡꯉꯥꯕ꯭ꯔꯣꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤꯃꯗ ꯃꯌꯥꯝꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯁꯤꯗꯣꯏꯅꯣ ꯀꯅꯥ ꯀꯔꯤ ꯅꯨꯃꯤꯠꯇ ꯁꯤꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕꯒꯤꯗꯤ ꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯦꯜꯕꯤꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯔꯤꯃꯇ ꯈꯜꯂꯦ ꯑꯩꯗꯤ ꯑꯩ ꯀꯣꯃꯦꯟꯁꯦ ꯆꯠꯄꯤꯔꯅ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯣꯃꯦꯟ ꯆꯞꯈ꯭ꯔꯕꯣ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯕ ꯈꯪꯗꯦꯅꯦ ꯀꯣꯃꯦꯟ ꯊꯥꯔꯧꯗꯉꯅ ꯀꯥꯏꯗ ꯀꯔꯤ ꯍꯥꯏ ꯔꯤꯐ꯭ꯔꯦꯁ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯤꯅ ꯀꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯀꯣꯃꯦꯟ ꯆꯠꯄꯤꯔ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣꯜ ꯃꯦꯁꯦꯁ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯦ ꯌꯥꯏ ꯈꯪꯉꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯌꯥꯔꯦ ꯑꯥꯖꯕꯗ ꯃꯣꯔꯅꯤꯡꯗꯨꯒꯤ ꯑꯩꯗꯤ ꯀꯧꯔꯤꯕꯣꯍꯜꯅ ꯀꯧꯗꯦ ꯑꯗꯨꯅꯤ
ꯇꯜꯂꯤꯗ ꯍꯥꯔꯁꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟ ꯉꯥꯡꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯩ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯅꯤꯗ ꯀꯗꯥꯏꯅꯤ ꯍꯧꯖꯤꯛꯀꯥꯟꯅꯤꯅꯦ ꯏꯕꯣꯍꯜꯁꯨ ꯀꯔꯦ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯈꯔꯦ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯗꯣ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯕꯒꯤ ꯑꯣꯏꯔꯤꯅꯤꯗꯣ ꯑꯗꯨ ꯀꯔꯤꯝ ꯅꯠꯇꯦ ꯅꯤꯅꯦꯅ ꯀꯧꯔꯁꯨ ꯅꯤꯅꯦꯒꯤ ꯀꯔꯤ ꯍꯥꯏ ꯃꯤꯡꯗꯤ ꯅꯤꯅꯦꯒꯤ ꯏꯖꯠꯇꯤ ꯃꯥꯡꯉꯣꯏꯅ ꯑꯗꯨ ꯃꯥꯅꯁꯨ ꯀꯧꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤꯝ ꯈꯟꯗꯅ ꯐꯖꯅ ꯂꯩꯕꯗꯨꯅꯤ ꯅꯨꯡꯉꯥꯏꯁꯦ ꯑꯃ ꯑꯩ ꯑꯣꯟ ꯂꯩꯔꯨꯕ ꯃꯤ ꯂꯥꯛꯄꯗꯨꯅ ꯑꯣ ꯁꯤꯡꯉꯕ꯭ꯔꯣ ꯃꯤ ꯂꯩꯕ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯂꯥꯛꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩꯗꯤ ꯁꯨꯝ ꯊꯥꯖꯩ ꯀꯔꯤ ꯍꯥꯏ ꯉꯥꯛꯇꯪ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯖꯩꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯂꯦꯟꯕ ꯇꯧꯕ ꯑꯃ ꯂꯩ ꯃꯃꯥ ꯀꯔꯤ ꯃꯃꯥꯗꯤ ꯀꯔꯤ ꯃꯃꯥꯗꯤ ꯃꯊꯦꯜ ꯀꯔꯤ ꯅꯦꯅꯦ ꯀꯅꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯕꯤꯅꯣꯠꯇꯣ ꯂꯥꯛꯇ꯭ꯔꯦꯅꯦ ꯉꯁꯥꯏ ꯂꯥꯛꯀꯂꯝꯕꯅꯤ ꯕꯤꯅꯣꯠ ꯏꯇꯥꯎꯗꯣ ꯈꯪꯗꯦ ꯃꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯝꯃꯔꯣꯏ ꯃꯥꯏ ꯃꯈꯨꯠꯇ ꯃꯣꯕꯥꯏꯜ ꯂꯩꯔꯝꯃꯔꯣꯏ ꯃꯄꯥ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒꯤ ꯂꯥꯛꯇ꯭ꯔꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯉꯥ ꯅꯪ ꯃꯥꯃꯣꯒ ꯃꯣꯅꯦꯒ ꯌꯦꯟ ꯊꯣꯡꯂꯤꯌꯦ ꯑꯣ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯨꯕ ꯂꯣꯀꯦꯜꯔꯅꯤꯅꯦ ꯂꯣꯀꯦꯜꯔ ꯑꯗꯨꯒꯤ ꯐꯥꯔꯝꯒꯤꯗꯨꯔꯣ ꯂꯣꯀꯦꯜ ꯑꯣꯏꯗꯤ ꯆꯥꯅꯤꯡꯉꯤ ꯐꯥꯔꯝꯒꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯃꯤ ꯈꯔ ꯂꯩ ꯈꯪꯉꯕꯅꯤꯅꯦ ꯃꯥꯒꯤ ꯑꯦꯜꯕꯤ ꯆꯠꯇ꯭ꯔꯗꯤ ꯂꯥꯛꯇꯕ ꯑꯦꯜꯕꯤ ꯆꯠꯂꯗꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕꯁꯤꯗꯅꯤꯅꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯊꯤꯡꯀꯤꯡꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯂꯥꯛꯇꯦꯅ ꯑꯩ ꯅꯪꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯇꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯕꯁꯦ ꯄꯥꯝꯃꯤ ꯌꯥꯝꯅ ꯑꯩ ꯆꯦꯟꯅꯦꯜ ꯄꯥꯏꯔꯦꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦꯅ ꯏꯁꯥꯒꯤ ꯀꯔꯤ ꯃꯇꯝ ꯃꯥꯡꯍꯟꯕꯗꯣ ꯃꯤꯗꯤ ꯌꯥꯝ ꯈꯜꯂꯦꯕ ꯑꯩꯗꯤ ꯑꯗꯨ ꯈꯪꯗꯦ ꯑꯩꯗꯤ ꯏꯁꯥ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯤꯗꯤ ꯀꯩ ꯇꯧꯏ ꯈꯔ ꯃꯤ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯔꯛꯑꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯆꯍꯤ 2 ꯁꯨꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯦꯟꯅꯦꯜ ꯄꯥꯏꯔꯤꯁꯦ ꯆꯍꯤ 2ꯁꯦ ꯑꯩꯈꯣꯏꯗꯤ ꯑꯦꯜꯕꯤꯁꯦ ꯀꯣꯏꯔꯝꯃꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯁꯨ ꯃꯤꯒꯤ ꯑꯦꯜꯕꯤ ꯁꯨꯝ ꯀꯣꯏ ꯑꯩꯅ ꯍꯥꯏꯗ ꯁꯨꯝ ꯂꯥꯛꯏ ꯃꯤꯅ ꯀꯩꯗꯃꯛꯇ ꯃꯁꯥꯅ ꯈꯪꯉꯦꯕ ꯑꯥꯔꯖꯦꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯑꯒ ꯑꯩꯅ ꯃꯥꯏꯗꯃꯛꯇ ꯆꯠꯇꯣꯏꯗꯨꯗꯣ ꯑꯗꯨ ꯋꯥꯈꯜꯗꯣ ꯁꯨꯝ ꯃꯌꯥꯝꯒꯤꯁꯨ ꯂꯩ ꯈꯪꯉꯦ ꯂꯩ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯆꯠꯂꯣꯏ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗꯤ ꯂꯩꯇꯦꯕ ꯑꯗꯨ ꯋꯥꯈꯜ ꯊꯣꯛꯈ꯭ꯔꯦ ꯀꯩꯗꯃꯛꯇ ꯊꯝꯃꯤꯅꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯦ ꯑꯩꯅ ꯉꯁꯤ ꯅꯤꯅꯦꯒꯤ ꯂꯥꯛꯇ ꯅꯤꯅꯦꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯑꯣꯏꯗ꯭ꯔꯕ ꯉꯁꯤ ꯅꯤꯅꯦ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅꯅꯤꯅꯦ ꯑꯩꯅ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯔꯦ ꯍꯥꯏꯅ ꯑꯁ ꯑꯣ ꯃꯥꯗꯤ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗꯗꯤ ꯊꯥꯕ ꯉꯝꯃꯤ ꯃꯥ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗꯤ ꯉꯝꯃꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯗꯤꯅꯤꯅꯦ ꯌꯥꯝ ꯊꯃꯣꯏ ꯄꯤꯛꯄ ꯋꯥꯈꯜꯅꯤ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯏꯗꯣ
ꯑꯩ ꯂꯣꯀꯦꯜꯅꯤ ꯑꯩꯁꯨ ꯇꯜꯂꯤꯗ ꯃꯇꯝ ꯂꯩꯔꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯆꯠꯂꯤꯗ ꯑꯣꯟ ꯊꯝꯒꯦ ꯍꯥꯏꯔꯁꯦ ꯑꯣꯟꯅꯤꯅꯦ ꯑꯣꯟ ꯊꯝꯃꯣ ꯀꯥꯏ ꯊꯝꯒꯦ ꯑꯩ ꯈꯪꯕ꯭ꯔꯣ Đây chắc là thằng người ta làm gì? Không phải thằng người. Nó. À thằng người cho. À thằng người gì? Cái lá tổng nó đi. Ô ô. Ini kenapa lagi teh? Hoi on na lagi ni kenapa lagi teh mini teh? Sini apa hari nanti dah? Sini ya ni, sini apa hari? Mas, lau. Bah, ni apa hari tengok he? Ini boleh tahu di sini. Oh, ni kenapa? Pakcah tengok he ini. Ni laksa ni, adum. Oh, ni apa? Ini boleh pahami sih. Jangan paksa boleh jangan. Aku dia kira kira handsome ni aita ada ni ni. Aish. Ya paksa ye, thank you ni ni. Paksa ye di. Aish, harau dia ni ni. Chocolate pizza ke ni ni heng nang yel pi dei na. Aish, phajai ya. Phajai ni ni. Isa thagali aita ni ni. Aus phajai ni. Sumai tham cái cọ này nâng cái tháp bốc tổ đi tổ Mila cái ấy sao nó sumai này sao nó Mila cái comment pass cũng bảo đâu bút thâu rồi LB sẽ phải đấy nè xem bờ nè bác sĩ bên có Wang Chao ni nè khara bullet thâu ra đi khara bác sĩ bài ta này Hoi adunia. Ini tabak le, ini tabak to ta. Teri kahoo mein tu aaye teri la 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 oh bede 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 la 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 kana cái gì phang ba cái này là mẹ cái thằng ba biết ta परदेसी जाना नहीं मुझे छोड़ के परदेसी मेरी यारा याद रखना कोई मुझे भूल न जाना परदेसी जाना नहीं मुझे तोल के
Paladeti melia la 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 la. Paladeti melia la 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 la. Oh मेरी चल गोरी ले जाबो তোকে মোর গাঁও Ano? गोरी तेरे आँख लाल काके काजल का मरिया में Papa, Hmm? ada sonska juga kasih tau. Okay? Ada sonska juga kasih tau juga. Kay jagoy. Jogoy, ada sonska. চল গোরি Nah, চল গোরি nang jogoy sa isa jakke nah jogoy satu ini. nang jogoy sa isa jakke Nang nang shower, nang shower juga boleh juga saja ini. nang saro Nang guys ke satu ini satu. ini ako yung nga thong ba ini siya nga thong ba ako yung nga thong ba chicken dong ba
ꯅꯣꯏꯅꯤꯅꯦ ꯑꯩ ꯑꯃꯨꯛ ꯀꯠꯊꯠꯂ ꯊꯥꯔꯛꯀꯦꯀꯣ ꯀꯠꯊꯠꯂ ꯊꯥꯔꯛꯀꯦ ꯑꯃꯨꯛ